ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯤꯖꯨ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯛꯃꯥꯟꯅꯕ ꯃꯔꯨꯞ ꯑꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯤꯌꯥꯡꯊꯦꯜ ꯍꯥꯏꯅ ꯈꯪꯅꯕ ꯑꯆꯧꯕ ꯂꯝꯗꯝ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯤꯌꯥꯡꯊꯦꯜ ꯂꯝꯗꯝ ꯑꯗꯨꯕꯨ ꯉꯥꯛꯇꯨꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯤꯕ ꯃꯍꯥꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯏꯅꯤꯡꯊꯧ ꯊꯧꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯗꯨꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯁꯅꯥ ꯏꯕꯦꯝꯃ ꯊꯥꯁꯅꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯊꯧꯕ ꯑꯃꯗꯤ ꯂꯩꯃ ꯁꯤꯖ ꯊꯥꯁꯅꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥꯅ ꯌꯣꯝꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯛꯄ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧ ꯊꯧꯕ ꯑꯃꯗꯤ ꯂꯩꯃ ꯁꯤꯖ ꯊꯥꯁꯅꯥ ꯃꯈꯣꯏ ꯑꯅꯤꯅ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯕ ꯃꯥꯏꯕ ꯄꯥꯟꯖꯤ ꯑꯈꯪ ꯑꯍꯩ ꯑꯃꯗꯤ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯃꯈꯣꯏꯗꯒꯤ ꯄꯥꯎꯇꯥꯛ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯏꯐꯪ ꯐꯪꯂꯝꯗꯦ꯫ ꯂꯝꯗꯝ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯊꯥꯞ ꯑꯊꯥꯞꯄ ꯃꯐꯝꯗ ꯂꯩꯕ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯇꯥꯟꯅꯔꯕꯁꯨ ꯃꯃꯤꯠꯇ ꯃꯆꯥ ꯎꯕꯗꯤ ꯑꯗꯨꯃꯛ ꯉꯝꯂꯝꯗꯦ꯫ ꯎꯄꯥꯏ ꯀꯌꯥ ꯁꯤꯖꯤꯟꯅꯔꯕꯁꯨ ꯀꯥꯟꯅꯕ ꯐꯪꯗꯕ ꯑꯗꯨꯗ ꯀꯣꯟꯅꯊꯪꯗꯗꯤ ꯏꯅꯤꯡꯊꯧ ꯊꯧꯕꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯂꯩꯃ ꯁꯤꯖ ꯊꯥꯁꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯃ ꯁꯤꯖ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯔꯦꯗ꯫ ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛꯇ ꯑꯃꯗꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯔꯣꯏꯗꯕ ꯂꯟ ꯊꯨꯝ ꯀꯌꯥꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯕꯁꯨ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗꯕ ꯑꯁꯤꯃꯨꯛ ꯂꯥꯏꯕꯛ ꯊꯤꯕ ꯑꯅꯤ ꯁꯨꯔꯝꯗ꯭ꯔꯦ꯫ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯂꯥꯏꯐꯝ ꯀꯌꯥ ꯈꯣꯏꯔꯝꯂꯦ꯫ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯄꯥꯟꯖꯤ ꯀꯌꯥ ꯇꯥꯟꯅꯔꯕꯁꯨ ꯃꯥꯏ ꯄꯥꯛ꯫ ꯍꯥꯏꯌꯨ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤ ꯀꯔꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ? ꯑꯩ ꯅꯪꯒꯤ ꯋꯥ ꯑꯃꯗꯤ ꯇꯥꯅꯤꯡꯉꯤ꯫ ꯂꯩꯃ ꯁꯤꯖ ꯊꯥꯁꯅꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯖꯗ꯭ꯔꯦ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯤꯡꯖꯕ ꯑꯃꯈꯛꯇꯤ ꯂꯩ꯫ ꯏꯃꯤꯠꯇ ꯏꯆꯥ ꯎꯕꯁꯨ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤ ꯂꯦꯜꯂꯁꯤ꯫ ꯍꯥꯏꯌꯨ, ꯀꯔꯤ ꯋꯥꯐꯝꯅꯣ? ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯊꯧꯒꯜ ꯐꯪꯂꯁꯤ꯫ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯩꯖꯕ ꯂꯟ ꯊꯨꯝꯁꯤꯡꯁꯦ ꯇꯥꯏꯕꯪ ꯃꯄꯨꯗ ꯀꯠꯊꯣꯛꯂꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯄꯨꯅ ꯄꯦꯟꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯆꯥꯟꯕꯤꯒꯅꯤ꯫ ꯐꯔꯦ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯏꯅꯤꯡꯊꯧ ꯊꯧꯕ ꯑꯃꯗꯤ ꯂꯩꯃ ꯁꯤꯖ ꯊꯥꯁꯅꯥ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯤꯡꯗ ꯀꯠꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯍꯥꯏꯕ ꯑꯃꯠꯇ ꯈꯥꯛꯇꯕ ꯃꯈꯩ ꯀꯠꯊꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯅꯤꯡꯖꯕ ꯑꯗꯨ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯅꯁꯨ ꯎꯕꯤꯔꯗꯨꯅ ꯏꯅꯤꯡꯊꯧ ꯊꯧꯕ ꯑꯃꯗꯤ ꯂꯩꯃ ꯁꯤꯖ ꯊꯥꯁꯅꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯥꯟꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯅ ꯂꯩꯃ ꯁꯤꯖ ꯊꯥꯁꯅꯥꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯃ ꯁꯤꯖ ꯊꯥꯁꯅꯥ, ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯅꯤꯡꯖꯕ, ꯑꯩꯒꯤ ꯊꯧꯒꯜ ꯐꯪꯖꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯈꯟꯖꯔꯛꯄꯁꯤꯡꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯊꯨꯡꯍꯜꯂꯒꯦ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯔꯒꯅꯤ꯫ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯊꯧꯕ ꯑꯗꯣ ꯃꯈꯨꯠꯇ ꯈꯣꯏꯖꯩ ꯑꯃ ꯄꯥꯏꯗꯨꯅ ꯑꯋꯥꯡꯂꯣꯝꯒꯤ ꯇꯨꯔꯦꯜ ꯃꯆꯥ ꯑꯗꯨꯗ ꯆꯠꯍꯜꯂꯨ꯫ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯃꯥꯅ ꯑꯍꯥꯟꯕ ꯐꯥꯔꯛꯄ ꯉꯥ ꯑꯗꯣ ꯅꯪꯒꯤ ꯅꯈꯨꯠꯃꯛꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯡꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯇꯥꯛꯄꯤꯔꯝꯕ ꯋꯥꯍꯩꯗꯨ ꯂꯩꯃ ꯁꯤꯖ ꯊꯥꯁꯅꯥꯒꯤ ꯅꯥꯀꯣꯡ ꯑꯅꯤꯗ ꯅꯤꯟꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯌꯧꯔꯛꯂꯦ꯫ ꯂꯩꯃ ꯁꯤꯖ ꯊꯥꯁꯅꯥꯗꯨ ꯏꯅꯤꯡꯊꯧ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛ ꯅꯣꯡ ꯉꯥꯜꯂꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯌꯥꯀꯥꯏꯕꯤꯔꯣ꯫ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯍꯥꯛ ꯋꯥꯐꯝ ꯑꯃꯈꯛ ꯍꯧꯗꯣꯛꯆꯒꯦ꯫ ꯀꯔꯤ ꯋꯥꯐꯝꯅꯣ? ꯀꯌꯥꯝ ꯂꯨꯕ ꯋꯥ ꯍꯥꯏꯒꯗꯕꯅꯣ? ꯅꯪꯅ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯑꯩꯕꯨ ꯍꯧꯗꯣꯛꯂꯤꯕ ꯑꯁꯤꯕꯨ? ꯏꯅꯤꯡꯊꯧꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯂꯥꯟꯁꯤꯜꯂꯛꯄ ꯉꯝꯒꯗ꯭ꯔꯥ? ꯏꯅꯤꯡꯊꯧ ꯃꯇꯣꯝꯇ ꯆꯠꯄꯗ
ꯑꯋꯥ ꯆꯩꯊꯦꯡ ꯐꯪꯒꯗ꯭ꯔꯥ? ꯑꯩꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯆꯦꯛꯄꯜ ꯋꯥꯡꯅ ꯈꯥꯗꯨꯅ ꯊꯝꯃꯤ. ꯌꯦꯛꯅꯕ ꯑꯃꯠꯇ ꯂꯥꯟꯁꯤꯜꯂꯛꯄ ꯉꯝꯂꯣꯏꯅꯦ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯅꯤꯡꯊꯧ, ꯑꯩ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯆꯈꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩ ꯃꯁꯤꯖ ꯊꯥꯁꯅꯥꯅ ꯉꯔꯥꯡ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯇꯥꯏꯕꯪ ꯃꯄꯨ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯏꯅꯤꯡꯊꯧꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ. ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯇꯨꯔꯦꯜ ꯃꯆꯥ ꯑꯗꯨꯗ ꯆꯠꯇꯨꯅ ꯉꯥ ꯐꯥꯔꯨꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧ ꯊꯧꯕꯗ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯉꯥ ꯐꯥꯕ ꯆꯠꯄꯗ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜ ꯑꯃ ꯍꯣꯡꯗꯣꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯥꯅ ꯆꯥꯅꯕ ꯈꯣꯏꯖꯩ ꯑꯃ ꯄꯥꯏꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕ ꯃꯈꯩ ꯃꯥꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯏꯅꯤꯡꯊꯧ ꯊꯧꯕꯗꯨ ꯇꯨꯔꯦꯜ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯈꯣꯏꯖꯩ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥ ꯐꯥꯅꯕ ꯇꯧꯔꯝꯃꯤ. ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ? ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯥꯏꯕꯗꯗꯤ ꯇꯨꯔꯦꯜ ꯑꯁꯤꯗ ꯉꯥ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯣꯏ ꯑꯁꯤꯗꯗꯤ ꯑꯃꯠꯇ ꯊꯨꯔꯛꯇꯦꯅꯦ. ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯃꯇꯨꯡ ꯀꯣꯟꯅꯊꯪꯗ ꯃꯥꯒꯤ ꯈꯣꯏꯖꯩꯒꯤ ꯂꯥꯡ ꯑꯗꯨ ꯈꯞ ꯈꯞ ꯆꯤꯡꯂꯛꯄ ꯑꯗꯨꯗ ꯏꯅꯤꯡꯊꯧ ꯊꯧꯕꯅ ꯈꯣꯏꯖꯩ ꯑꯗꯨ ꯐꯠ ꯆꯤꯡꯈꯠꯇꯨꯅ ꯌꯦꯡꯉꯤ. ꯌꯥꯝꯅ ꯆꯥꯎꯕ ꯉꯥ ꯑꯃꯈꯛ ꯈꯣꯏ ꯑꯗꯨꯗ ꯊꯨꯔꯝꯃꯤ. ꯑꯗꯨꯒ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯉꯥ ꯑꯗꯨ ꯁꯅꯥꯒꯤ ꯉꯥ ꯑꯣꯏꯔꯝꯕ ꯑꯗꯨꯅꯤ. ꯏꯅꯤꯡꯊꯧ ꯊꯧꯕꯗꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯗꯦ. ꯏꯁ, ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯉꯥꯅꯣ ꯁꯤꯗꯤ! ꯑꯆꯝꯕ ꯉꯥ ꯅꯠꯇꯦ. ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯒꯤ ꯇꯂꯣꯏꯒꯤꯗꯃꯛ ꯊꯥꯔꯛꯂꯕ ꯉꯥ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯑꯁꯨꯝꯅ ꯏꯅꯤꯡꯊꯧ ꯊꯧꯕꯗꯨ ꯁꯅꯥꯒꯤ ꯉꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ. ꯁꯅꯥ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯏꯅꯤꯡꯊꯧꯅ ꯃꯥꯒꯤ ꯇꯥꯂꯣꯏꯗ ꯉꯥ ꯑꯗꯨꯕꯨ ꯎꯠꯂꯝꯃꯤ. ꯂꯩ ꯃꯁꯤꯖ ꯊꯥꯁꯅꯥꯁꯨ ꯉꯥ ꯑꯗꯨ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯔꯝꯃꯤ. ꯑꯩꯈꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯇꯥꯏꯕꯪ ꯃꯄꯨ ꯅꯤꯡꯖꯔꯛꯄꯒꯤ ꯃꯍꯩ ꯍꯧꯖꯤꯛꯇꯤ ꯐꯪꯂꯦ. ꯉꯥ ꯑꯁꯤ ꯆꯥꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯏꯆꯥ ꯑꯃ ꯁꯣꯏꯗꯅ ꯄꯤꯅꯕꯤꯌꯨꯀꯣ. ꯑꯁꯨꯝꯅ ꯂꯩ ꯃꯁꯤꯖ ꯊꯥꯁꯅꯥꯅ ꯉꯥ ꯑꯗꯨ ꯐꯖꯅ ꯁꯦꯝꯂꯒ ꯊꯣꯡꯂꯝꯃꯤ. ꯑꯗꯨꯒ ꯏꯅꯤꯡꯊꯧ ꯃꯈꯣꯏ ꯑꯅꯤ ꯉꯥ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯉꯥ ꯑꯁꯤ ꯆꯥꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯃꯥ ꯃꯄꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯨ ꯇꯥꯏꯕꯪ ꯃꯄꯨꯅ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ. ꯏꯅꯤꯡꯊꯧꯅ ꯅꯤꯡꯖꯕ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯕꯁꯨ. ꯉꯥ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯅꯤꯡꯊꯧꯒ ꯂꯩꯃꯁꯤꯖꯒꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯥꯔꯝꯕꯒꯤ ꯂꯦꯝꯍꯧꯕꯁꯤꯡꯗꯨ ꯁꯅꯥꯊꯣꯏ ꯀꯧꯕꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯁꯅꯥꯊꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯉꯥ ꯑꯗꯨꯒꯤ ꯑꯆꯧꯕ ꯃꯔꯨ ꯑꯃꯈꯛ ꯄꯨꯈꯝ ꯑꯃꯗ ꯌꯥꯎꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯆꯥꯅꯤꯡꯕ ꯄꯣꯛꯂꯝꯃꯤ. ꯑꯁ, ꯉꯥ ꯑꯁꯤꯒꯤ ꯃꯔꯨꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ. ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯆꯨꯞꯂꯒ ꯃꯍꯥꯎ ꯌꯦꯡꯁꯤꯔꯅꯦ. ꯀꯥ ꯑꯁꯤꯗ ꯑꯩ ꯏꯇꯣꯝꯇꯅꯤ ꯂꯩꯔꯤꯕ. ꯍꯣꯏꯗ, ꯑꯁꯨꯛ ꯌꯥꯝꯅ ꯃꯍꯥꯎ ꯇꯪꯅꯤꯡꯂꯁꯤꯕꯨ ꯑꯩ ꯃꯔꯨꯁꯦ ꯆꯨꯞꯇꯗꯤ ꯆꯨꯞꯂꯒꯦ. ꯑꯁꯨꯝꯅ ꯁꯅꯥꯊꯣꯏ ꯀꯧꯕꯤ ꯁꯦꯕꯣꯛ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯊꯧꯕ ꯑꯃꯗꯤ ꯂꯩ ꯃꯁꯤꯖ ꯊꯥꯁꯅꯥ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯔꯝꯕꯒꯤ ꯂꯦꯝꯍꯧꯕ ꯉꯥ ꯃꯔꯨ ꯑꯗꯨ ꯆꯨꯞꯂꯝꯃꯤ. ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯂꯩ ꯃꯁꯤꯖ ꯊꯥꯁꯅꯥꯁꯨ ꯄꯤꯕꯨꯛꯅꯨꯡꯗ ꯑꯉꯥꯡ ꯑꯃ ꯅꯥꯎꯇꯝꯈ꯭ꯔꯦ. ꯊꯥꯕꯨꯝ ꯃꯁꯤꯡ ꯁꯨꯔꯛꯂꯕꯗ ꯂꯩ ꯃꯁꯤꯖ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆా ꯑꯃꯈꯛ ꯄꯣꯛꯂꯝꯃꯤ. ꯏꯅꯤꯡꯊꯧ ꯊꯧꯕ ꯑꯃꯗꯤ ꯂꯩ ꯃꯁꯤꯖ ꯊꯥꯁꯅꯥ ꯑꯅꯤꯒꯤ ꯃꯆꯥꯏꯕꯨꯡꯉꯣ ꯑꯃ ꯐꯪꯖꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯁꯅꯥꯊꯣꯏꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯆꯥꯏꯕꯨꯡꯉꯣ ꯑꯗꯨꯒ ꯁꯅꯥꯊꯣꯏꯒꯤ ꯃꯆꯥ ꯑꯗꯨꯒ ꯃꯇꯝ ꯆꯞ ꯃꯥꯟꯅꯅ ꯄꯣꯛꯃꯤꯟꯅꯕ ꯈꯛꯇ ꯅꯠꯇꯅ ꯃꯁꯛꯁꯨ ꯆꯞ ꯃꯥꯟꯅꯔꯛꯂꯝꯃꯤ. ꯀꯅꯥꯅꯣ ꯈꯟꯗꯣꯛꯄ ꯉꯝꯂꯝꯗꯦ. ꯃꯆꯥꯏꯕꯨꯡꯉꯣ ꯑꯗꯨꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯅꯤꯡꯊꯦꯝ ꯍꯥꯏꯅ ꯀꯧꯔꯝꯃꯤ. ꯑꯗꯨꯒ ꯁꯅꯥꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯥꯊꯧꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ. ꯃꯆꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯁꯥꯊꯧꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯆꯥꯎꯃꯤꯟꯅꯔꯝꯃꯤ. ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯍꯩꯁꯪꯗ ꯆꯞ ꯃꯥꯟꯅꯅ ꯃꯍꯩ ꯇꯝꯂꯝꯃꯤ. ꯑꯇꯩ ꯑꯉꯥꯡꯁꯤꯡꯅ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯇꯝꯕ ꯃꯍꯩꯗꯨ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯅꯣꯡꯃꯗ ꯄꯨꯟꯅ ꯇꯝꯊꯣꯛꯂꯝꯃꯤ. ꯃꯆꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯁꯥꯊꯧꯕ ꯃꯈꯣꯏ ꯑꯅꯤꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯕ ꯑꯗꯨ ꯎꯕꯗ ꯂꯩ ꯃꯁꯤꯖ ꯊꯥꯁꯅꯥꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯝꯃꯤ. ꯑꯁꯨꯝ ꯇꯧꯅ ꯃꯇꯝꯗꯤ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯁꯥꯊꯧꯕ ꯃꯈꯣꯏ ꯑꯅꯤꯗꯨ パꯈꯪ ꯐꯥꯔꯛꯂꯤ. ꯄꯥꯈꯪ ꯐꯥꯔꯛꯂꯕ ꯑꯗꯨꯗꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯦꯟꯅ ꯃꯁꯛ ꯃꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯂꯝꯗꯦ. ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯅꯠꯇꯅ ꯃꯍꯩ ꯃꯁꯤꯡꯁꯨ ꯌꯥꯝꯅ ꯐꯖꯅ ꯍꯩꯔꯝꯃꯤ. ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯐꯩ, ꯋꯥ ꯉꯥꯡꯕꯗ ꯃꯤ ꯌꯥꯝꯅ ꯈꯣꯜꯂꯤ, ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯦꯜꯂꯤ. ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯆꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯁꯥꯊꯧꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯤꯟꯅꯔꯝꯃꯤ.
ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯁꯥꯊꯧꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯨꯒꯤ ꯎꯃꯪ ꯑꯗꯣꯝꯗ ꯁꯥ ꯇꯥꯟꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯛꯇꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯛꯃꯥꯟꯅꯕ ꯑꯣꯏꯕꯅ ꯂꯩ ꯃꯁꯤꯖ ꯊꯥꯁꯅꯥꯅ ꯐꯥꯎꯕ ꯃꯥꯒꯤ ꯃꯆꯥ ꯀꯔꯝꯕꯅꯣ ꯍꯥꯏꯅ ꯈꯟꯗꯣꯛꯄꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯩ ꯃꯁꯤꯖ ꯊꯥꯁꯅꯥꯅ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯁꯛ ꯃꯥꯟꯅꯕꯅꯤꯅ ꯑꯩꯒꯤ ꯏꯆꯥ ꯀꯔꯝꯕꯅꯣ ꯈꯟꯗꯣꯛꯄꯗ ꯋꯥꯅ ꯊꯣꯛꯏ꯫ ꯑꯗꯨꯅ ꯍꯌꯦꯡ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯏꯆꯥꯅꯤ ꯈꯪꯅꯕ ꯑꯩꯒꯤ ꯏꯆꯥ ꯑꯗꯨꯗ ꯈꯨꯗꯝ ꯑꯃ ꯊꯝꯂꯒꯦ꯫ ꯐꯔꯦ, ꯑꯩꯒꯤ ꯏꯆꯥꯁꯤ ꯀꯧꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯥꯗꯨꯅ ꯃꯥꯒꯤ ꯃꯁꯝ ꯑꯁꯤꯗ ꯗꯥꯛ ꯑꯃ ꯊꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡ ꯂꯩ ꯃꯁꯤꯖ ꯊꯥꯁꯅꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕꯤꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ, ꯅꯈꯣꯏꯅ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯨꯒꯗꯕꯅꯤ꯫ ꯂꯪꯐꯩ ꯆꯠꯄ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯍꯣꯏ ꯏꯃꯥ, ꯏꯃꯥꯒꯤ ꯌꯥꯊꯪ ꯅꯆꯥ ꯑꯩꯅ ꯁꯣꯏꯗꯅ ꯉꯥꯛꯅ ꯆꯠꯆꯒꯦ꯫ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯖꯔꯣꯏ꯫ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥ ꯑꯃꯠꯇ ꯑꯐꯕ ꯑꯣꯏꯗꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯄꯣꯊꯥꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯂꯩ ꯃꯁꯤꯖ ꯊꯥꯁꯅꯥꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯑꯁꯨꯝ ꯅꯥꯟꯊꯕꯤꯕ ꯁꯥꯗꯨꯅ ꯃꯆꯥ ꯈꯪꯍꯟꯗ ꯃꯆꯥꯒꯤ ꯃꯁꯝ ꯑꯗꯨꯗ ꯇꯦꯟꯇꯛꯅ ꯕꯦꯅꯤ ꯂꯣꯟꯕꯤꯔꯝꯃꯤ꯫ ꯍꯌꯦꯡ ꯎꯃꯪꯗꯒꯤ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯥꯅ ꯃꯁꯛ ꯈꯪꯅꯕ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯂꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯁꯥꯊꯧꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯃꯪ ꯑꯗꯨꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯁꯪꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯀꯌꯥ ꯂꯥꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯃꯥꯂꯪꯕ ꯂꯛꯇ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡ ꯌꯧꯅ ꯈꯣꯡꯗꯣꯏ ꯍꯨꯜꯂꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯄ ꯐꯖ ꯐꯖꯕ ꯂꯩꯔꯥꯡꯁꯤꯡ ꯄꯨꯟꯅ ꯍꯦꯛꯃꯤꯟꯅꯩ꯫ ꯑꯌꯨꯛꯀꯤ ꯂꯤꯛꯂꯥꯅ ꯃꯁꯥ ꯄꯨꯝꯕ ꯆꯣꯠꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯕ ꯂꯧꯃꯤꯟꯅꯩ꯫ ꯐꯖꯔꯕ ꯀꯨꯔꯥꯛꯁꯤꯡꯅ ꯂꯩꯔꯥꯡ ꯑꯃꯗꯒꯤ ꯑꯃꯗ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯩ꯫ ꯈꯣꯏꯃꯨꯁꯤꯡꯅ ꯂꯩꯍꯤ ꯆꯨꯞꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯀꯣꯜꯗ ꯄꯥꯏꯈꯤꯕ ꯑꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯈꯣꯡꯆꯠ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯇꯨꯔꯦꯜ ꯃꯆꯥ ꯑꯃ ꯆꯦꯜꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯊꯛꯂꯤ, ꯑꯗꯨꯒ ꯏꯔꯨ ꯐꯖꯅ ꯂꯨꯊꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯍꯤꯞꯇꯨꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥ ꯌꯦꯡꯂꯒ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯍꯥꯡꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯒꯤ ꯐꯖꯕꯁꯤꯡꯗꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯥꯡꯊꯣꯛꯂꯨꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯃꯪ ꯑꯗꯣꯝꯗ ꯈꯣꯡꯁꯥꯟꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯣꯡꯁꯥꯜꯂꯛꯄꯅ ꯀꯣꯟꯅꯊꯪꯗ ꯎꯃꯪ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯒꯤ ꯐꯖꯕꯕꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯛꯅꯤꯡ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗꯇ ꯂꯩꯔꯛꯄ ꯑꯣꯏꯕꯅ ꯑꯁꯨꯝꯅ ꯃꯄꯥꯜꯒꯤ ꯐꯖꯕꯁꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯂꯤꯔꯤ ꯍꯨꯝꯕ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯅ ꯇꯞꯂꯤ ꯇꯞꯂꯤ ꯁꯤꯜꯂꯛꯄꯗ ꯎꯅꯥ ꯋꯥꯅꯥꯁꯤꯡꯅ ꯍꯨꯝꯗꯣꯛꯄ ꯑꯗꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩ ꯃꯁꯤꯖ ꯊꯥꯁꯅꯥꯅ ꯆꯠꯄꯗ ꯃꯥꯒꯤ ꯃꯨꯒꯥꯒꯤ ꯏꯅꯐꯤ ꯑꯗꯨꯅ ꯁꯥꯍꯨꯝ ꯅꯥꯏꯅ ꯍꯨꯝꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅ, ꯁꯥꯊꯧꯕ, ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯎꯃꯪ ꯃꯅꯨꯡꯗ ꯌꯧꯔꯛꯂꯦ꯫ ꯁꯥ ꯇꯥꯟꯕ ꯍꯧꯕ ꯌꯥꯔꯦ꯫ ꯑꯗꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯥꯅꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯥꯟꯗꯣꯏꯁꯤ? ꯁꯥꯊꯧꯕꯅ, ꯑꯩꯅ ꯈꯟꯕꯗ ꯁꯥ ꯃꯆꯥꯁꯤꯡꯗꯤ ꯍꯥꯠꯄ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯁꯥ ꯑꯆꯧꯕ ꯑꯣꯏꯅ ꯍꯥꯠꯄꯅ ꯐꯒꯅꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅ, ꯇꯨ ꯌꯦꯡꯉꯨꯅꯦ ꯁꯥꯊꯧꯕ, ꯎꯆꯦꯛ ꯃꯆꯥ ꯃꯆꯥꯁꯤꯡꯁꯤꯅ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗ ꯏꯁꯩ ꯁꯛꯂꯒ ꯎꯁꯥ ꯑꯃꯗꯒꯤ ꯎꯁꯥ ꯑꯃꯗ ꯆꯣꯡꯂꯤꯕ ꯑꯁꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯥ? ꯃꯈꯣꯏꯒꯨꯝꯕ ꯑꯄꯤꯛꯄ ꯖꯤꯕꯁꯤꯡꯁꯤ ꯍꯥꯠꯇꯣꯛꯄ ꯄꯥꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯑꯗꯨꯃꯛ ꯂꯩꯖꯁꯅꯨ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯋꯥꯔꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯗꯨ ꯇꯨꯝꯅꯤꯡꯂꯛꯂꯝꯃꯤ꯫ ꯁꯥꯊꯧꯕ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯊꯕ ꯊꯦꯝꯈꯤ꯫ ꯑꯩ ꯅꯪꯒꯤ ꯐꯩꯒꯟ ꯑꯁꯤꯗ ꯃꯣꯟ ꯈꯥꯡꯗꯨꯅ ꯇꯨꯝꯂꯛꯈꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯀꯣꯛ ꯑꯁꯦ ꯇꯞꯅ ꯇꯞꯅ ꯄꯥꯏꯕꯤꯔꯛꯎꯀꯣ꯫ ꯐꯒꯅꯤ ꯃꯖꯥꯏꯕꯨꯡꯉꯣ, ꯃꯖꯥꯏꯕꯨꯡꯉꯣꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯇꯧꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯑꯗꯨ ꯁꯥꯊꯧꯕꯒꯤ ꯐꯩꯒꯟꯗ ꯃꯣꯟ ꯈꯥꯡꯗꯨꯅ ꯇꯨꯝꯂꯝꯃꯤ, ꯑꯗꯨꯒ ꯁꯥꯊꯧꯕꯅ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯃꯀꯣꯛꯇ ꯑꯁꯨꯝ ꯑꯁꯨꯝ ꯄꯥꯏꯕꯤꯔꯝꯃꯤ꯫ ꯁꯥꯊꯧꯕꯅ ꯃꯥꯒꯤ ꯃꯀꯣꯛ ꯑꯁꯨꯝ ꯅꯥꯟꯕꯗ ꯂꯩ ꯃꯁꯤꯖ ꯊꯥꯁꯅꯥꯅ ꯕꯦꯅꯤ ꯂꯣꯟꯈꯤꯕ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯒꯤ ꯃꯁꯝ ꯈꯔ ꯑꯗꯨ ꯊꯦꯡꯅꯔꯛꯂꯝꯃꯤ꯫ ꯁꯥꯊꯧꯕꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, ꯃꯖꯥꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯑꯩꯗꯤ ꯉꯍꯥꯟ ꯃꯈꯩ ꯈꯪꯗꯦ
ꯃꯖꯥ ꯏꯕꯨꯡꯉꯣꯗꯤ ꯕꯦꯅꯤ ꯂꯣꯟꯕ ꯑꯣꯟꯊꯣꯛꯅꯕꯨ ꯍꯩꯈ꯭ꯔꯦꯗ ꯐꯅꯕꯨ ꯌꯥꯝꯅ ꯐꯖꯔꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯊꯧꯕꯅ ꯐꯥꯒꯤ ꯇꯧꯔꯛꯂꯝꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣꯁꯨ ꯉꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯪꯉꯤ ꯍꯥ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯨ ꯁꯥꯊꯧꯕ ꯀꯔꯤꯒꯤ ꯕꯦꯅꯤ ꯀꯅꯥꯒꯤ ꯕꯦꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯗꯤ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯁꯥꯊꯧꯕ ꯑꯇꯩ ꯅꯠꯇꯦꯗ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯁꯥꯡꯇꯛ ꯇꯧꯕ ꯃꯁꯝ ꯑꯁꯤꯗ ꯌꯥꯝꯅ ꯌꯥꯝꯗꯅ ꯁꯝ ꯈꯔ ꯇꯦꯟꯇꯛꯇ ꯕꯦꯅꯤ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯂꯣꯜꯂꯛꯄ ꯕꯦꯅꯤꯅꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯁꯥꯊꯧꯕ ꯑꯩꯅ ꯂꯣꯟꯈꯤꯕ ꯕꯦꯅꯤꯁꯨ ꯅꯠꯇꯦ ꯑꯣꯟꯊꯣꯛꯅ ꯃꯔꯧ ꯂꯩꯈ꯭ꯔꯦꯗ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯁꯝ ꯑꯁꯤꯗ ꯕꯦꯅꯤ ꯂꯣꯜꯂꯤꯕꯅꯣꯅꯦ ꯑꯁꯨꯝꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯑꯗꯨ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯆꯔꯥꯡꯅꯕ ꯑꯃ ꯐꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯀꯣꯛꯇ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯤ ꯉꯔꯥꯡ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩ ꯃꯁꯤꯖ ꯊꯥꯁꯅꯥꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯔꯛꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯣ ꯑꯩ ꯋꯥꯈꯜ ꯂꯥꯛꯂꯤ ꯉꯔꯥꯡ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯒ ꯋꯥꯔꯤ ꯈꯔ ꯁꯥꯈꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯃꯥꯅ ꯑꯩꯒꯤ ꯀꯣꯛꯇ ꯑꯃꯗꯤ ꯁꯝꯗ ꯌꯥꯝꯅ ꯄꯥꯏꯈꯤ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯅ ꯑꯇꯩ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯑꯩꯒꯤ ꯀꯣꯛꯀꯤ ꯁꯝꯗ ꯕꯦꯅꯤ ꯂꯣꯟꯕ ꯌꯥꯔꯣꯏ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯒꯤ ꯁꯝꯗ ꯕꯦꯅꯤ ꯂꯣꯜꯂꯤꯕꯁꯤ ꯑꯩꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯁꯅꯥ ꯀꯣꯅꯨꯡ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯄꯁꯤ ꯏꯃꯥꯅ ꯌꯥꯝꯅ ꯄꯥꯈꯠꯄꯒꯤ ꯑꯣꯏꯕ ꯖꯥꯠꯂꯥ ꯁꯅꯥ ꯀꯣꯅꯨꯡ ꯋꯥꯡꯃꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕꯒꯤ ꯑꯩꯕꯨ ꯃꯄꯥꯜ ꯊꯣꯛꯍꯟꯅꯤꯡꯗꯕ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯂꯣꯠꯄ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅ ꯁꯥꯊꯧꯕꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯔꯨꯞ ꯁꯥꯊꯧꯕ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯒꯤ ꯁꯝ ꯑꯁꯤꯗ ꯕꯦꯅꯤ ꯂꯣꯜꯂꯛꯄ ꯑꯣꯏꯒꯅꯤ ꯏꯃꯥꯒꯤ ꯃꯇꯧ ꯑꯁꯤꯒꯤ ꯃꯔꯝ ꯈꯪꯗꯣꯛꯅꯕ ꯑꯩ ꯃꯥꯂꯦꯝ ꯑꯁꯤ ꯀꯣꯏꯕ ꯄꯥꯝꯃꯤ ꯑꯩꯅ ꯈꯪꯗ ꯎꯗꯕ ꯃꯌꯥꯝ ꯑꯁꯦ ꯈꯪꯗꯣꯛꯄ ꯎꯕ ꯄꯥꯝꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯋꯥꯈꯜ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯤꯜꯂꯤ ꯂꯩꯃ ꯁꯤꯖꯅ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯁꯝꯗ ꯕꯦꯅꯤ ꯂꯣꯜꯂꯛꯂꯤ ꯃꯗꯨꯗꯤ ꯑꯇꯩ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯝꯂꯣꯏ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯀꯔꯤꯗꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯃꯥ ꯑꯃꯅꯕꯨ ꯃꯆꯥꯒꯤ ꯐꯠꯇꯕ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯣꯏ ꯃꯔꯨꯞ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯃꯃꯥ ꯑꯃꯅ ꯃꯆꯥꯒꯤ ꯐꯠꯇꯅꯕ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏ ꯑꯗꯣ ꯍꯟꯗꯛ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯇꯧ ꯑꯁꯦ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯩ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯈꯪꯍꯟꯅꯤꯡꯗꯕ ꯎꯍꯟꯅꯤꯡꯗꯕ ꯈꯔ ꯂꯩ ꯇꯥꯛꯄꯅꯤ ꯃꯗꯣ ꯑꯩꯅ ꯈꯪꯕ ꯄꯥꯝꯃꯤ ꯎꯕ ꯄꯥꯝꯃꯤ ꯑꯩ ꯃꯥꯂꯦꯝꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯗꯨꯅ ꯆꯠꯄ ꯄꯥꯝꯃꯤ ꯃꯔꯨꯞ ꯑꯁꯨꯝꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯑꯗꯨ ꯋꯥꯈꯜ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯔꯝꯃꯤ ꯁꯥꯊꯧꯕꯅ ꯐꯅ ꯊꯦꯝꯂꯕꯁꯨ ꯃꯥ ꯋꯥꯈꯜ ꯍꯣꯡꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯃꯈꯣꯏ ꯑꯅꯤ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅ ꯃꯉꯣꯟꯗ ꯂꯣꯏꯅꯗꯨꯅ ꯌꯥꯎꯔꯛꯄ ꯐꯤ ꯃꯆꯦꯠ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯁꯥꯊꯧꯕꯗ ꯄꯤꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯔꯨꯞ ꯁꯥꯊꯧꯕ ꯁꯦ ꯑꯩꯅ ꯄꯤꯔꯤꯕ ꯐꯤ ꯃꯆꯦꯠ ꯑꯁꯤ ꯂꯧꯁꯤꯜꯂꯨ ꯐꯤ ꯑꯁꯤꯕꯨ ꯅꯪꯒꯤ ꯃꯔꯨꯞ ꯑꯩꯍꯥꯛꯃꯛꯅꯤ ꯈꯟꯅ ꯂꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨꯀꯣ ꯀꯔꯤꯒꯨꯝꯕ ꯐꯤ ꯃꯆꯦꯠ ꯑꯁꯤꯗ ꯏ ꯃꯔꯤꯛ 3 ꯊꯣꯔꯛꯄ ꯎꯔꯕꯗꯤ ꯑꯩ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯤꯌꯨ ꯃꯔꯨꯞ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯩꯅ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯈꯣꯡꯆꯠꯇ ꯊꯤꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯖꯗꯦ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯝꯕ ꯄꯥꯝꯂꯝꯕ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯄꯥꯡꯊꯣꯛꯆꯒꯦ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇꯪꯗꯤ ꯐꯖꯅ ꯈꯟꯊꯕꯤꯌꯨ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯄꯥꯕꯨꯡ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯂꯒ ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯍꯧꯒꯅꯤ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯈꯟꯕꯤꯌꯨ ꯃꯔꯨꯞ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯅꯪ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯈꯤꯅꯣ ꯃꯔꯨꯞ ꯑꯩꯕꯨ ꯊꯤꯡꯂꯅꯨ ꯀꯩꯗꯧꯕꯒꯦ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯅꯪꯒꯤꯁꯨ ꯏꯃꯥ ꯄꯥꯕꯨꯡꯅꯤ ꯑꯩꯅ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯅꯪꯅ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯕꯨ ꯅꯤꯡꯊꯤꯅ ꯁꯦꯟꯅꯕꯤꯔꯝꯃꯨ ꯀꯩꯒꯨꯝꯕ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯔꯕꯗꯤ ꯑꯩ ꯊꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯜꯂꯛꯀꯦ ꯃꯔꯨꯞ ꯐꯔꯦ ꯃꯔꯨꯞ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯌꯨ ꯃꯇꯝ ꯄꯨꯝꯕꯗ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯁꯥꯊꯧꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅ ꯀꯣꯟꯅꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯥꯊꯧꯕꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯋꯥꯡꯃ ꯂꯥꯟꯈꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯥꯊꯧꯕꯅ ꯌꯦꯡꯍꯧꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯂꯝꯃꯤ ꯎꯃꯪ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯊꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯁꯥꯊꯧꯕ ꯑꯗꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯃꯗꯤ ꯃꯥꯅ ꯄꯨꯔꯛꯄ ꯄꯣꯠꯆꯩ ꯃꯌꯥꯝꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯌꯥꯎꯗꯅ ꯃꯥ ꯃꯇꯣꯝꯇ ꯍꯜꯂꯛꯄ ꯑꯗꯨꯗ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯍꯪꯂꯛꯂꯝꯃꯤ ꯁꯥꯊꯧꯕ
ꯆꯠꯈꯤꯕ ꯃꯇꯝꯗꯗꯤ ꯅꯪꯒ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯒ ꯄꯨꯟꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯍꯜꯂꯛꯄꯗꯅ ꯅꯪ ꯃꯇꯣꯝꯇ ꯍꯜꯂꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯒꯦ ꯇꯝꯃꯣ ꯃꯉꯣꯟꯗ ꯂꯥꯏꯕꯛ ꯊꯤꯕ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯕꯒꯦ ꯍꯥꯏꯌꯨ ꯁꯥꯊꯧꯕ ꯑꯁꯨꯝꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯁꯥꯊꯧꯕꯁꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯊꯣꯛꯂꯝꯃꯤ ꯁꯥꯊꯧꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯩꯃꯁꯤꯖ ꯊꯥꯁꯅꯥꯁꯨ ꯇꯥꯔꯝꯃꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯂꯩꯃꯁꯤꯖ ꯑꯗꯨ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ ꯀꯔꯤꯅꯣ ꯏꯆꯥꯅ ꯈꯜꯂꯤꯕ ꯑꯗꯨꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯇꯕꯨ ꯌꯦꯡꯂꯒ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯅ ꯄꯦꯟꯊꯣꯛꯅ ꯍꯤꯡꯂꯤꯕꯅꯦ ꯏꯆꯥ ꯎꯗ꯭ꯔꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯍꯥꯛꯄꯨ ꯀꯔꯝꯅ ꯍꯤꯡꯂꯁꯤꯒꯦ ꯑꯁꯨꯝꯅ ꯂꯩꯃꯁꯤꯖ ꯊꯥꯁꯅꯥꯗꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯞꯇꯨꯅꯇ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯁꯥꯊꯧꯕꯒꯤ ꯃꯥꯏꯊꯣꯡ ꯎꯖꯔꯕꯗ ꯃꯥ ꯈꯖꯤꯛ ꯑꯋꯥꯕ ꯀꯥꯎꯊꯣꯛꯄ ꯉꯝꯖꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯩꯃꯁꯤꯖ ꯊꯥꯁꯅꯥꯅ ꯁꯥꯊꯧꯕꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯥꯊꯧꯕ ꯑꯩꯁꯦ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯍꯛꯆꯥꯡ ꯀꯌꯥ ꯆꯤꯟꯕ ꯊꯨꯡꯅ ꯃꯩ ꯆꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥꯒ ꯁꯛ ꯃꯥꯟꯅꯕ ꯅꯍꯥꯛ ꯎꯔꯒ ꯑꯩ ꯈꯖꯤꯛ ꯄꯦꯟꯊꯣꯛꯆꯩ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯎꯀꯣ ꯁꯥꯊꯧꯕ ꯐꯒꯅꯤ ꯁꯅꯥꯏꯕꯦꯝꯃ ꯅꯅꯥꯏ ꯑꯩ ꯅꯨꯡꯇꯤꯒꯤ ꯁꯅꯥ ꯊꯧꯒꯜ ꯐꯪꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯊꯧꯕꯅ ꯃꯃꯥꯡꯗ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅ ꯃꯉꯣꯟꯗ ꯄꯤꯔꯝꯕ ꯐꯤ ꯃꯆꯦꯠ ꯑꯗꯨꯗ ꯍꯦꯛ ꯌꯦꯡꯂꯨꯏ ꯇꯟꯖꯥ ꯆꯥꯅ ꯐꯤ ꯃꯆꯦꯠ ꯑꯗꯨꯗ ꯏ ꯃꯔꯤꯛ 3 ꯊꯣꯔꯛꯂꯝꯃꯤ ꯁꯥꯊꯧꯕ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯣꯍ ꯑꯩꯒꯤ ꯃꯔꯨꯞꯇꯨ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯁꯅꯥꯏꯕꯦꯝꯃ ꯑꯩ ꯆꯠꯆꯔꯒꯦ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯈꯨꯡꯒꯨꯜ ꯑꯩ ꯂꯤꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯁꯥꯊꯧꯕ ꯑꯗꯨ ꯃꯥꯅ ꯄꯨꯒꯗꯕ ꯄꯣꯠꯆꯩ ꯈꯔ ꯌꯣꯝꯂꯒ ꯁꯅꯥ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯒꯤ ꯈꯨꯡꯒꯨꯜ ꯂꯤꯕ ꯆꯠꯈꯤꯔꯝꯃꯤ ꯁꯥꯊꯧꯕꯗꯨ ꯈꯨꯡꯒꯪ ꯑꯃꯗꯤ ꯁꯍꯔ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯂꯥꯟꯊꯣꯔꯛꯂꯤ ꯆꯠꯄ ꯌꯥꯕ ꯆꯠꯂꯕ ꯃꯇꯨꯡ ꯃꯥ ꯀꯣꯟꯅꯊꯪꯗ ꯑꯄꯤꯛꯄ ꯈꯥꯡꯄꯣꯛꯁꯪ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯝꯃꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯁꯥꯊꯧꯕꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯑꯕꯣꯛ ꯑꯩꯒ ꯁꯛ ꯃꯥꯟꯅꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯃ ꯑꯕꯣꯛꯀꯤ ꯌꯨꯝ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯈꯤꯕꯒ ꯎꯍꯧꯕ꯭ꯔꯥ ꯎꯍꯧꯏ ꯏꯕꯨꯡꯉꯣ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯪꯒ ꯅꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯑꯕꯣꯛ ꯈꯪꯕꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯤ ꯑꯩ ꯊꯣꯏꯗꯣꯛꯅ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯒ ꯊꯪꯅꯅ ꯂꯩꯕ ꯌꯥꯏꯈꯨꯜ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯅꯨꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩ ꯍꯥꯏꯅ ꯄꯥꯎ ꯑꯃꯗꯤ ꯇꯥꯈꯤ ꯃꯁꯤꯅꯤ ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯊꯥꯒꯠꯆꯔꯤ ꯑꯕꯣꯛ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯑꯁꯨꯝꯅ ꯁꯥꯊꯧꯕꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯌꯥꯏꯈꯨꯜ ꯂꯝꯗꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯁꯥꯊꯧꯕ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯃꯥꯅ ꯁꯅꯥ ꯀꯣꯅꯨꯡ ꯆꯪꯂꯛꯄ ꯎꯕꯗ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯅꯨꯗꯨ ꯁꯥꯊꯧꯕꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣ ꯌꯧꯕꯤꯔꯛꯂꯦ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯉꯥꯏꯖꯔꯛꯄ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯇꯥꯏꯕꯪ ꯃꯄꯨꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯏꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯊꯧꯅꯤꯖꯕ ꯑꯗꯣ ꯇꯥꯏꯕꯪ ꯃꯄꯨꯅ ꯇꯥꯕꯤꯔꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯍꯟꯕꯤꯔꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯉꯥꯛꯄꯤꯒꯅꯤ ꯃꯖꯥꯏꯕꯦꯝꯃꯅ ꯈꯟꯕꯤꯔꯤꯕ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯑꯩꯗꯤ ꯃꯥꯒ ꯁꯛ ꯃꯥꯟꯅꯕ ꯃꯔꯨꯞꯅꯤ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯗꯣ ꯃꯐꯝ ꯑꯃꯗ ꯁꯤꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯑꯩ ꯃꯥꯒꯤ ꯈꯨꯡꯒꯨꯜ ꯂꯤꯕ ꯂꯥꯛꯄꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤꯕ ꯑꯁꯤꯁꯨ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯃꯔꯝꯗ ꯄꯥꯎ ꯈꯔ ꯂꯧꯒꯦ ꯈꯟꯅ ꯆꯪꯖꯔꯛꯄꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯑꯩ ꯊꯥꯖꯗꯦ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯅꯤ ꯅꯪꯒꯤꯗꯣ ꯅꯪꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅꯤ ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯅꯠꯇꯦ ꯍꯥꯏꯅ ꯏꯐꯝꯗ ꯇꯝꯂꯤꯕꯅꯣ ꯑꯩꯕꯨ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ ꯀꯔꯤ ꯊꯕꯛ ꯇꯧꯈꯤꯕ ꯌꯥꯎꯕꯒꯦ ꯅꯣꯡꯃꯇ ꯃꯖꯥꯏꯕꯨꯡꯉꯣꯗ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯗꯤ ꯀꯔꯤꯒꯤꯅꯣ ꯃꯖꯥꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯟꯅꯤꯡꯗ꯭ꯔꯤꯕ ꯋꯥꯈꯜ ꯑꯗꯨ ꯑꯣꯟꯅꯔꯦ ꯃꯖꯥꯏꯕꯦꯝꯃꯅꯗꯤ ꯊꯥꯖꯔꯝꯗꯕ ꯌꯥꯏ ꯑꯗꯣ ꯑꯩꯁꯦ ꯇꯁꯦꯡꯅ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯅꯠꯇꯦ ꯑꯩ ꯃꯖꯥꯏꯕꯦꯝꯃꯒꯤ ꯅꯄꯨꯔꯣꯏꯕ ꯅꯠꯇꯦ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯩꯖꯔꯤꯕ ꯑꯁꯤꯅꯤ ꯑꯩꯗꯤ ꯃꯥꯒ ꯁꯛ ꯃꯥꯟꯅꯕ ꯃꯔꯨꯞꯅꯤ
ꯁꯥꯊꯧꯕꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯅꯨꯅꯗꯤ ꯃꯥꯒꯤ ꯋꯥꯗꯨ ꯁꯨꯡꯊꯥ ꯊꯥꯖꯔꯝꯗꯦ꯫ ꯃꯗꯨꯗ ꯁꯥꯊꯧꯕꯅ ꯀꯣꯟꯅꯊꯪꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯐꯔꯦ, ꯃꯖꯥꯏꯕꯦꯝꯃꯅ ꯊꯥꯖꯅꯕ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯔꯁꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯀꯣꯛ ꯃꯊꯛꯇ ꯊꯥꯡꯁꯥꯡ ꯑꯃ ꯂꯩꯔꯤꯗꯅ, ꯀꯩꯒꯨꯝꯕ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨꯅ ꯑꯣꯏꯗ ꯄꯥꯗꯕ ꯑꯣꯏꯔꯝꯂꯕꯗꯤ ꯊꯥꯡ ꯑꯁꯤꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯨꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯖꯥꯏꯕꯦꯝꯃꯒꯤ ꯈꯨꯠꯇ ꯊꯥꯡ ꯑꯁꯤꯅ ꯁꯣꯛꯄ ꯑꯣꯏꯁꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯊꯥꯡ ꯑꯗꯨ ꯃꯊꯛꯇꯒꯤ ꯇꯥꯔꯛꯇꯨꯅ ꯃꯖꯥꯏꯕꯦꯝꯃꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯠꯅꯥꯎꯕꯤ ꯑꯗꯨꯗ ꯁꯣꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯖꯥꯏꯕꯦꯝꯃꯁꯨ ꯁꯥꯊꯧꯕꯅ ꯍꯥꯏꯕ ꯄꯨꯝꯕ ꯊꯥꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯂꯦ꯫ ꯁꯥꯊꯧꯕꯅ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯅꯨꯗ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯃꯖꯥꯏꯕꯨꯡꯉꯣꯗꯣ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯀꯅꯤ ꯍꯥꯏꯅ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯀꯗꯥꯏꯗ ꯀꯔꯤ ꯎꯃꯪꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯑꯩꯅꯁꯨ ꯑꯩꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯗꯨꯅ ꯃꯥꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯍꯜꯂꯨꯔꯦ꯫ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ ꯃꯖꯥꯏꯕꯦꯝꯃ, ꯑꯩ ꯍꯌꯦꯡꯃꯛ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯆꯠꯀꯅꯤ꯫ ꯑꯩꯅ ꯆꯠꯄ ꯃꯇꯝꯗ ꯄꯨꯒꯗꯕ ꯄꯣꯠꯆꯩ ꯈꯔ ꯃꯖꯥꯏꯕꯦꯝꯃꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯕꯨ ꯐꯪꯅꯕ ꯊꯤꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇꯕꯨ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯄꯣꯠ ꯈꯨꯗꯤꯡ ꯂꯣꯏꯅ ꯄꯤꯒꯅꯤ꯫ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯑꯩꯅ ꯄꯨꯔꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯃꯖꯥꯏꯕꯦꯝꯃ꯫ ꯑꯁꯨꯝꯅ ꯁꯥꯊꯧꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯊꯤꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯥꯅ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯄꯗ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯃꯖꯥꯏꯕꯦꯝꯃꯅ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ꯫ ꯁꯥꯊꯧꯕꯗꯨ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅ ꯆꯠꯈꯤ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯗꯣꯝꯗ꯫ ꯃꯥꯅ ꯑꯁꯨꯝ ꯁꯒꯣꯜ ꯊꯧꯕ ꯌꯥꯕ ꯊꯧꯔꯕ ꯃꯇꯨꯡ ꯀꯣꯟꯅꯊꯪꯗ ꯎꯃꯪ ꯑꯗꯨꯗ ꯂꯩꯕꯤ ꯇꯥꯏꯕꯪ ꯃꯤꯕꯨ ꯍꯤꯡꯅ ꯆꯥꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯉꯁꯤ ꯅꯣꯡꯃꯒꯤꯅ ꯀꯔꯤ ꯁꯥ ꯐꯥꯗꯨꯅ ꯆꯥꯁꯤꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯁꯥꯊꯧꯕꯅꯁꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯥ ꯎꯕꯗ ꯁꯥꯊꯧꯕ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯁꯤꯗ ꯎꯖꯥꯎ ꯃꯈꯥꯗ ꯂꯩꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯒꯤ ꯃꯔꯝꯗ ꯍꯪꯂꯒꯦ꯫ ꯑꯁꯨꯝꯅ ꯁꯥꯊꯧꯕꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯄꯥꯈꯠꯂꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯥꯊꯧꯕꯁꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯌꯥꯡꯕ ꯑꯗꯨ ꯊꯧꯗꯨꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯁꯥꯊꯧꯕꯅ ꯌꯥꯡꯅ ꯇꯥꯟꯅꯔꯛꯄ ꯑꯣꯏꯕꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯂꯣꯠꯐꯝ ꯂꯩꯔꯝꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯃꯥ ꯎ ꯑꯋꯥꯡꯕ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯊꯧꯕꯅ ꯃꯄꯨꯛꯅꯤꯡꯗ ꯑꯐꯕ ꯍꯤꯡꯆꯥꯕꯤꯗꯤ ꯅꯠꯇꯦ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕ ꯎꯃꯪꯗꯒꯤ ꯁꯥ ꯑꯆꯧ ꯑꯆꯧꯕꯁꯤꯡ ꯈꯟ ꯈꯟꯗꯨꯅ ꯆꯥꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯎꯃꯪꯗ ꯂꯩ ꯍꯥꯏꯕꯗꯣ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡ ꯁꯥꯊꯧꯕ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯀꯥꯈꯠꯂꯤꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯕ ꯃꯇꯨꯡ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯥꯅ ꯄꯨꯔꯛꯄ ꯁꯒꯣꯜ ꯑꯗꯨ ꯅꯥꯀꯟꯗ ꯄꯨꯟꯁꯤꯜꯂꯦ꯫ ꯃꯩꯖꯥꯎ ꯑꯃ ꯍꯧꯒꯠꯂꯦ꯫ ꯃꯥꯒ ꯂꯣꯏꯅꯔꯛꯄ ꯍꯨꯏ ꯈꯔ ꯑꯗꯨꯁꯨ ꯅꯥꯀꯟꯗ ꯊꯝꯂꯒ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯊꯧꯕ꯫ ꯑꯌꯤꯡꯕ ꯃꯔꯛ ꯑꯗꯨꯗ ꯁꯥꯊꯧꯕꯅ ꯃꯩ ꯍꯧꯒꯠꯄꯒꯤ ꯃꯩꯁꯥ ꯈꯖꯤꯛ ꯈꯖꯤꯛ ꯐꯪꯂꯛꯄ ꯑꯗꯨꯗ ꯎꯖꯥꯎ ꯃꯊꯛꯇꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩ ꯌꯥꯝꯅ ꯏꯪꯉꯤ꯫ ꯑꯩ ꯌꯥꯝꯅ ꯏꯪꯉꯤ꯫ ꯏꯪꯕ ꯍꯦꯟꯃꯟꯗꯨꯅ ꯑꯩꯒꯤ ꯌꯥ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯦꯜꯂꯛꯀꯗꯕ ꯃꯥꯜꯂꯦ꯫ ꯑꯁ, ꯐꯤ ꯑꯆꯧꯕ ꯑꯃ ꯄꯤꯔꯛꯂꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯅꯤꯗ꯫ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯎ ꯃꯈꯥ ꯑꯁꯤꯗ ꯀꯨꯝꯂꯒ ꯃꯩ ꯌꯥꯏꯔꯁꯤꯔꯥ? ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯁꯥꯊꯧꯕꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯁꯥꯊꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯃꯈꯥꯗ ꯀꯨꯝꯊꯔꯛꯎ ꯑꯗꯨꯒ ꯃꯩ ꯌꯥꯏꯔꯨ ꯂꯥꯎꯅꯦ꯫ ꯃꯩꯗꯤ ꯌꯥꯝꯅ ꯌꯥꯏꯅꯤꯡꯉꯤ, ꯑꯗꯣ ꯅꯪꯅ ꯄꯨꯔꯛꯄ ꯍꯨꯏ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯀꯤꯖꯩꯌꯦ꯫ ꯀꯤꯒꯅꯣ, ꯀꯔꯤꯒꯤ ꯀꯤꯔꯤꯅꯣ? ꯑꯩꯒꯤ ꯍꯨꯏꯁꯤꯡꯁꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ ꯑꯩꯅ ꯌꯥꯊꯪ ꯄꯤꯗ꯭ꯔꯕꯗꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ꯫ ꯁꯤ ꯑꯩꯅ ꯏꯜꯂꯤꯕ ꯐꯤ ꯑꯁꯤ ꯂꯧ, ꯑꯗꯨꯒ ꯅꯪꯒꯤ ꯍꯨꯏꯁꯤꯡꯗꯨ ꯄꯨꯟꯁꯤꯜꯂꯨ, ꯑꯗꯨꯒ ꯑꯩ ꯀꯨꯝꯊꯔꯛꯈꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯐꯤ ꯑꯗꯨ ꯁꯥꯊꯧꯕꯗ ꯊꯥꯗꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯊꯧꯕꯅ ꯐꯤ ꯑꯗꯨ ꯃꯩꯗ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯏꯌꯥ, ꯀꯌꯥꯗ ꯃꯆꯣꯡꯄꯥꯛ ꯅꯥꯏꯗ꯭ꯔꯤꯕ ꯅꯨꯄꯥꯅꯣ! ꯑꯩꯒꯤ ꯐꯤꯕꯨ ꯅꯪꯅ ꯀꯔꯤꯒꯤ ꯃꯩꯗ ꯊꯥꯗꯣꯛꯂꯤꯕꯅꯣ? ꯅꯪ ꯍꯧꯖꯤꯛ ꯑꯩꯒꯤ ꯇꯧꯕ ꯉꯝꯕ ꯏꯇꯤꯛ ꯈꯪꯍꯜꯂꯣꯔꯥ? ꯇꯥꯅꯤꯡꯗꯦ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯋꯥ ꯆꯒꯠ ꯆꯒꯠ ꯉꯥꯡꯒꯗꯕ ꯑꯣꯏꯔꯗꯤ ꯑꯁ꯭ꯋꯥꯏꯗ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯪꯒꯤ ꯈꯜꯂꯒ ꯅꯠꯇ꯭ꯔꯥ
ꯑꯩꯅ ꯅꯪꯕꯨ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯃꯩ ꯌꯥꯏꯌꯨ ꯍꯥꯏꯔꯤꯕꯗꯣ? ꯃꯩ ꯌꯥꯏꯗ꯭ꯔꯕꯗꯤ ꯏꯪꯕ ꯍꯦꯟꯃꯟꯗꯨꯅ ꯅꯪ ꯁꯣꯏꯗꯅ ꯁꯤꯈꯤꯒꯅꯤ. ꯎꯃꯪ ꯑꯁꯤꯗ ꯂꯩꯕ ꯁꯥ ꯑꯆꯧꯕ ꯆꯥꯕꯤ, ꯃꯄꯥꯡꯒꯜ ꯀꯟꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯏꯪꯕꯗꯒꯤ ꯁꯤꯈꯤ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯍꯤꯡꯆꯥꯕ ꯑꯇꯩꯁꯤꯡꯅ ꯅꯪꯕꯨ ꯅꯣꯛꯅꯕꯤꯔꯣꯏꯗ꯭ꯔꯥ? ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯆꯨꯝꯃꯤ. ꯑꯗꯣ ꯅꯪꯒꯤ ꯍꯨꯏꯁꯤꯡꯗꯨꯅ ꯑꯩꯉꯣꯟꯗ ꯆꯤꯛꯇꯤ ꯆꯤꯛꯂꯛꯑꯣꯏꯀꯣ? ꯆꯤꯛꯂꯣꯏ ꯍꯥꯏꯕꯅꯤ. ꯃꯈꯣꯏꯗꯤ ꯑꯇꯦꯕ ꯍꯨꯏ ꯉꯥꯛꯇꯅꯤ. ꯍꯤꯡꯆꯥꯕꯤ ꯅꯈꯣꯏꯗꯤ ꯂꯥꯏꯔꯗꯅ ꯖꯤꯕ ꯃꯆꯥꯁꯤꯡ ꯐꯥꯎꯕ ꯍꯥꯠꯀꯦ ꯈꯟꯗꯕ ꯑꯩꯒꯤ ꯍꯨꯏ ꯉꯥꯛꯇꯅꯤ. ꯑꯁꯨꯝꯅ ꯁꯥꯊꯧꯕꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯊꯥꯖꯔꯝꯃꯤ. ꯃꯥ ꯀꯣꯟꯅꯊꯪꯗ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯁꯥꯊꯧꯕꯒꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯃꯥꯁꯨ ꯃꯩ ꯌꯥꯏꯔꯝꯃꯤ. ꯐꯅ ꯀꯨꯏꯅ ꯐꯝꯃꯤꯟꯅꯗꯨꯅ ꯃꯩ ꯌꯥꯏꯔꯕ ꯃꯇꯨꯡ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯩꯁꯦ ꯉꯔꯥꯡ ꯑꯌꯨꯛꯇꯒꯤ ꯀꯔꯤꯃꯠꯇ ꯆꯥꯔꯛꯇ꯭ꯔꯤ. ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯦ. ꯅꯪ ꯆꯥꯛ ꯂꯥꯝꯂꯒ ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯉꯤꯅꯣ? ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩ ꯑꯆꯥ ꯑꯊꯛ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯅꯪꯅ ꯆꯥꯅꯤꯡꯂꯤꯕ ꯑꯗꯣ ꯀꯔꯤꯅꯣ ꯈꯜꯂꯨ. ꯅꯪꯅ ꯄꯨꯔꯛꯄ ꯑꯆꯥ ꯑꯊꯛꯁꯤꯡꯁꯤ ꯑꯩꯗꯤ ꯑꯃꯠꯇ ꯆꯥꯅꯤꯡꯗꯦ. ꯑꯗꯨ ꯅꯠꯇꯕ ꯑꯩꯅ ꯆꯥꯅꯤꯡꯕ ꯑꯃꯗꯤ ꯌꯥꯎꯏ. ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯨꯗꯅ ꯅꯪꯅ ꯆꯥꯅꯤꯡꯂꯤꯗꯣ? ꯀꯨꯏꯔꯦ ꯑꯩꯅ ꯇꯥꯏꯕꯪ ꯃꯤ ꯆꯥꯔꯛꯇꯕ. ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯪꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯕꯅꯤꯅ ꯅꯪ ꯑꯣꯏꯅ ꯆꯥꯊꯣꯛꯂꯒꯦ. ꯁꯤꯅꯕ ꯁꯦꯝ ꯁꯥꯖꯔꯣ ꯇꯥꯏꯕꯪ ꯃꯤ ꯅꯪꯕꯨ. ꯅꯪꯅ ꯑꯩ ꯆꯥꯒꯦ ꯍꯣꯠꯅꯔꯛꯂꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯅꯤ ꯁꯤꯔꯥ? ꯑꯩꯒꯤ ꯍꯨꯏ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯅꯦꯅ ꯈꯟꯒꯦ? ꯃꯈꯣꯏ ꯊꯥꯗꯣꯔꯛꯂꯒ ꯅꯪꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯠꯂꯒ ꯆꯥꯍꯟꯕ ꯀꯩꯁꯨ ꯅꯠꯇꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯊꯧꯕꯅ ꯃꯥꯒꯤ ꯍꯨꯏꯁꯤꯡꯗꯨꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯍꯜꯂꯤ. ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯤꯗꯨꯅ ꯎꯃꯔꯨꯝ ꯑꯗꯨꯗ ꯂꯣꯠꯂꯤ. ꯑꯗꯨꯒ ꯍꯨꯏꯁꯤꯡꯁꯦ ꯑꯃꯨꯛꯇ ꯐꯥꯖꯤꯜꯂꯨ. ꯑꯃꯨꯛꯇ ꯐꯥꯖꯤꯜꯂꯨ. ꯅꯪꯅ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡ ꯑꯩꯅ ꯇꯧꯒꯦ. ꯑꯃꯨꯛꯇ ꯐꯥꯖꯤꯜꯂꯣꯕ. ꯑꯩꯅ ꯄꯥꯝꯕ ꯄꯣꯠꯇꯣ ꯅꯪ ꯅꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯔꯛꯑꯣ. ꯑꯩꯅ ꯍꯥꯏꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ. ꯍꯣꯏ, ꯅꯪꯅ ꯊꯤꯕ ꯂꯥꯛꯂꯤꯕ ꯅꯪꯒ ꯁꯛ ꯃꯥꯟꯅꯕ ꯃꯔꯨꯞ ꯑꯗꯨ ꯍꯧꯖꯤꯛꯃꯛ ꯑꯩ ꯄꯨꯊꯣꯔꯛꯀꯦ. ꯅꯪꯒꯤ ꯍꯨꯏꯁꯤꯡꯗꯨ ꯑꯃꯨꯛꯇ ꯐꯥꯖꯤꯜꯂꯨ. ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯊꯧꯕꯅ ꯃꯥꯒꯤ ꯍꯨꯏꯁꯤꯡꯗꯨ ꯐꯥꯖꯤꯟꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯜꯂꯝꯃꯤ. ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯎ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯁꯥꯊꯧꯕꯒꯤ ꯃꯥꯡꯗ ꯂꯦꯞꯂꯝꯃꯤ. ꯑꯩꯒꯤ ꯃꯔꯨꯞꯇꯤ ꯀꯗꯥꯏ? ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯃꯥꯡꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯗꯤ ꯃꯥꯒ ꯂꯣꯏꯅꯗꯨꯅ ꯆꯠꯈꯤꯕ ꯁꯥꯁꯤꯡꯗꯣ ꯂꯣꯏꯅ ꯄꯨꯊꯣꯔꯛꯑꯣ. ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯅꯪ ꯁꯣꯏꯗꯅ ꯁꯤꯔꯅꯤ. ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯇꯤꯜ ꯑꯍꯨꯝꯂꯛ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯁꯤꯜꯂꯝꯃꯤ. ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯈꯅꯥꯎ ꯃꯅꯨꯡꯗꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒ ꯂꯣꯏꯅꯗꯨꯅ ꯆꯠꯈꯤꯕ ꯁꯥꯁꯤꯡꯗꯨ ꯃꯤꯇ꯭ꯔꯪꯒꯤ ꯃꯇꯧꯒꯨꯝ ꯆꯣꯡꯊꯣꯔꯛꯂꯝꯃꯤ. ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯦꯛ ꯊꯣꯔꯛꯄꯗ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯁꯥꯊꯧꯕꯅ ꯃꯥꯒꯤ ꯍꯨꯏꯁꯤꯡꯗꯨꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯆꯣꯡꯁꯤꯟꯍꯜꯂꯤ. ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯂꯣꯠꯇꯨꯅ ꯈꯥꯡꯉꯤ. ꯍꯨꯏꯁꯤꯡꯁꯦ ꯐꯥꯖꯤꯜꯂꯣ. ꯐꯥꯖꯤꯜꯂꯣꯕ. ꯍꯨꯏꯁꯤꯡꯁꯦ ꯐꯥꯖꯤꯜꯂꯣ ꯍꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯀꯟꯕꯤꯅꯕ ꯍꯥꯏꯖꯔꯕꯁꯨ ꯁꯥꯊꯧꯕꯅ ꯃꯥꯒꯤ ꯍꯨꯏꯁꯤꯡꯗꯨ ꯐꯥꯖꯤꯟꯈꯤꯗ꯭ꯔꯦ. ꯍꯨꯏꯁꯤꯡꯗꯨꯅꯁꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯠꯂꯒ ꯆꯥꯊꯣꯛꯍꯜꯂꯝꯃꯤ. ꯃꯇꯝ ꯁꯥꯡꯅ ꯎꯃꯪ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯖꯤꯕ ꯑꯆꯧꯕꯁꯤꯡ ꯆꯥꯗꯨꯅ ꯂꯩꯔꯝꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤ. ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅꯁꯨ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯁꯥꯊꯧꯕꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ. ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅ ꯃꯔꯨꯞ ꯁꯥꯊꯧꯕ, ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯎꯖꯕ ꯐꯪꯕꯁꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ ꯍꯔꯥꯎꯏ. ꯑꯗꯨꯕꯨ ꯃꯔꯨꯞ, ꯑꯩꯁꯦ ꯃꯇꯝ ꯁꯥꯡꯅ ꯇꯨꯝꯃꯨꯔꯕ ꯃꯥꯜꯂꯦ. ꯀꯔꯤ ꯀꯝꯗꯧꯅ ꯑꯩ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯕꯅꯣ ꯍꯥꯏꯕ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ. ꯃꯔꯨꯞ, ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤꯕ ꯑꯗꯨꯅꯤ, ꯅꯪ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯅ. ꯑꯩ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯂꯥꯏꯕꯛ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯩ ꯉꯝꯗꯦ. ꯅꯪꯅꯗꯤ ꯇꯨꯝꯂꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕ, ꯑꯗꯨꯕꯨ ꯅꯪꯅ ꯑꯗꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯗ ꯂꯩꯔꯝꯂꯕꯗꯤ ꯄꯨꯝꯅꯃꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯣꯏꯔꯝꯒꯅꯤ. ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯁꯥꯊꯧꯕ? ꯀꯔꯤ ꯀꯝꯗꯧꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯑꯩꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ? ꯑꯗꯨꯒ ꯀꯝꯗꯧꯅ ꯅꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯪꯂꯤꯕ? ꯃꯇꯥꯡ ꯑꯗꯨꯗ ꯁꯥꯊꯧꯕꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯊꯗ ꯂꯣꯏꯅ ꯂꯤꯊꯣꯛꯂꯝꯃꯤ. ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯁꯥꯊꯧꯕꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ. ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯋꯥꯈꯜ ꯄꯨꯝꯕ ꯂꯥꯛꯂꯤ. ꯑꯗꯨꯕꯨ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯃꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤ. ꯃꯥꯅ ꯁꯥꯊꯧꯕꯗ ꯆꯤꯡꯅꯕ ꯑꯃ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ. ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ. ꯁꯥꯊꯧꯕ, ꯅꯪꯁꯦ ꯑꯩꯒꯤ ꯆꯥꯅꯕ ꯃꯔꯨꯞꯅꯤ. ꯑꯩ ꯅꯪꯉꯣꯟꯗ ꯆꯤꯡꯅꯕ ꯊꯥꯖꯗꯕ.
ꯑꯃꯨꯛ ꯐꯥꯎꯕ ꯂꯩꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯆꯤꯡꯅꯩ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯅꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤꯅꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯃꯗꯤ ꯁꯛꯇꯝ ꯎꯕꯗ ꯁꯥꯊꯧꯕ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯂꯝꯂꯣꯏ ꯅꯪꯒ ꯑꯩꯒ ꯁꯛ ꯃꯥꯟꯅꯕꯅꯤꯅ ꯑꯩꯒꯤ ꯅꯨꯄꯤꯅꯗꯤ ꯅꯪꯁꯦ ꯑꯩꯅꯤ ꯍꯥꯏꯅ ꯁꯣꯏꯗꯅ ꯈꯜꯂꯝꯒꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯒꯤ ꯃꯍꯨꯠꯇ ꯅꯪꯕꯨ ꯑꯣꯏꯅ ꯅꯨꯡꯁꯤꯔꯝꯕ ꯌꯥꯏ ꯑꯁꯨꯝꯅ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯗꯨ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜ ꯀꯌꯥ ꯃꯥꯒꯤ ꯃꯀꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯜꯂꯛꯂꯝꯃꯤ ꯑꯐꯕ ꯃꯤ ꯑꯃ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯑꯐꯕ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯉꯝꯗꯦ ꯍꯥꯏꯅꯩ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯗꯁꯨ ꯊꯧꯗꯣꯛ ꯑꯗꯨꯃꯛ ꯊꯣꯛꯂꯔꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯐꯠꯇꯕ ꯋꯥꯈꯜ ꯑꯗꯨ ꯈꯟꯈꯤꯕꯅ ꯃꯥꯕꯨ ꯀꯟꯕꯤꯔꯛꯂꯤꯕ ꯁꯥꯊꯧꯕꯕꯨ ꯃꯥꯡꯍꯟꯅꯕ ꯋꯥꯈꯜ ꯈꯜꯂꯛꯂꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯥꯊꯧꯕ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯍꯟꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗꯤ ꯅꯤꯌꯣꯝ ꯑꯃꯒꯤ ꯃꯈꯥꯗ ꯆꯠꯁꯤ ꯅꯪꯒꯤ ꯁꯒꯣꯜ ꯑꯗꯨꯁꯨ ꯃꯃꯤꯠ ꯄꯨꯟꯁꯤꯜꯂꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤꯁꯨ ꯃꯃꯤꯠ ꯄꯨꯟꯁꯤꯜꯂꯁꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯒꯣꯜꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯆꯠꯂꯁꯤ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯒꯤ ꯋꯥꯗꯨꯗ ꯁꯥꯊꯧꯕ ꯈꯖꯤꯛꯇꯤ ꯉꯛꯄ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯥ ꯍꯣꯏ ꯍꯥꯏꯅꯗꯤ ꯌꯥꯊꯣꯛꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯁꯥꯊꯧꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯒꯤ ꯁꯒꯣꯜꯗ ꯇꯣꯡꯈꯠꯂꯝꯃꯤ ꯁꯒꯣꯜ ꯑꯗꯨꯁꯨ ꯃꯃꯤꯠ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯝꯃꯤ ꯃꯃꯤꯠ ꯄꯨꯟꯁꯤꯜꯂꯒ ꯆꯦꯟꯕ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯝꯕꯤ ꯈꯖꯤꯛ ꯐꯥꯛ ꯆꯠꯅꯔꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯑꯁꯨꯝ ꯇꯣꯡꯂꯛꯄꯗ ꯀꯣꯟꯅꯊꯪꯗ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯗꯨꯅ ꯀꯨꯝꯊꯩ ꯑꯗꯨꯒ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯁꯨ ꯃꯃꯤꯠ ꯄꯨꯟꯁꯤꯜꯂꯤꯕ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅ ꯍꯩꯁ ꯀꯔꯤ ꯃꯈꯣꯜꯅ ꯍꯧꯖꯤꯛꯀꯤꯗꯣ ꯁꯥꯊꯧꯕꯅ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤꯅꯤ ꯍꯧꯖꯤꯛ ꯇꯥꯔꯛꯄ ꯃꯈꯣꯜ ꯑꯗꯨꯁꯨ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯂꯨꯕꯅ ꯐꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯗꯨ ꯍꯧꯖꯤꯛ ꯇꯥꯔꯛꯈꯤꯕ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯂꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅ ꯐꯅ ꯊꯤꯔꯕꯁꯨ ꯁꯥꯊꯧꯕꯗꯤ ꯑꯗꯨꯃꯛ ꯊꯤꯕ ꯐꯪꯗ꯭ꯔꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯍꯜꯂꯛꯂꯤꯕ ꯑꯗꯨ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯅꯨꯅ ꯂꯩꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯣꯝꯗꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯥꯊꯧꯕꯗꯤ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯅ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯇꯥꯁꯤꯟꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯀꯥꯈꯠꯄ ꯉꯝꯗꯅ ꯑꯗꯨꯃꯛ ꯏꯔꯥꯛꯅꯗꯨꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯅꯤ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅ ꯃꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯅꯨꯗ ꯁꯥꯊꯧꯕꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ ꯃꯖꯥꯏꯕꯦꯝꯃ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩꯒ ꯁꯛ ꯃꯥꯟꯅꯕ ꯃꯔꯨꯞ ꯑꯃ ꯂꯥꯛꯂꯝꯕ꯭ꯔꯥ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯔꯤ ꯋꯥ ꯍꯥꯏꯔꯝꯃꯤ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯅꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯂꯥꯛꯂꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯃꯍꯥꯛꯁꯦ ꯃꯖꯥꯏꯕꯨꯡꯉꯣ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯅꯠꯇꯦ ꯅꯪꯒ ꯁꯛ ꯃꯥꯟꯅꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏ ꯀꯣꯟꯅꯊꯪꯗ ꯂꯥꯏꯒꯤ ꯋꯥꯌꯦꯜꯒꯤ ꯊꯥꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯃꯍꯥꯛꯁꯦ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯃꯔꯨꯞ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯁꯦ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ ꯑꯩꯉꯣꯟꯗꯁꯨ ꯋꯥꯁꯛꯂꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯀꯟꯕꯤꯔꯛꯄ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯅꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯥꯏꯒꯤ ꯊꯥꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯦꯞꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯖꯥꯏꯕꯦꯝꯃꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯑꯣꯏꯗꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯖꯥꯏꯕꯦꯝꯃꯒꯤ ꯃꯁꯥꯗ ꯊꯥꯡ ꯑꯗꯨ ꯇꯥꯔꯛꯀꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯖꯥꯏꯕꯦꯝꯃꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯍꯛꯆꯥꯡꯗ ꯊꯥꯡ ꯑꯗꯨ ꯇꯥꯔꯛꯀꯅꯤ ꯊꯥꯡ ꯑꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯃꯄꯥꯗ ꯇꯥꯔꯛꯇꯨꯅ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯠꯀꯤ ꯈꯨꯠꯌꯥꯏ ꯑꯗꯨꯗ ꯁꯣꯛꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯂꯦ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯅꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯇꯗ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯃꯁꯥꯗ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯛꯂꯝꯃꯤ ꯃꯥ ꯊꯃꯣꯏ ꯁꯣꯛꯅ ꯑꯁꯨꯝꯅ ꯀꯞꯂꯝꯃꯤ ꯁꯥꯊꯧꯕ ꯑꯩꯒꯤ ꯃꯔꯨꯞ ꯁꯥꯊꯧꯕ ꯅꯍꯥꯛꯅꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯇꯤ ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯖꯕ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯈꯨꯗꯣꯡ ꯊꯤꯕ ꯃꯔꯛꯇ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯈꯤꯕ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯅꯍꯥꯛꯇꯤ ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯉꯍꯥꯟꯅ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯜꯂꯝꯒꯅꯤꯀꯣ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯗꯨꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗꯨ ꯄꯣꯛꯄꯤꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯁꯤꯅ ꯃꯔꯨꯞ ꯅꯪꯕು ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ ꯃꯔꯨꯞ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯃꯔꯨꯞ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯕ ꯃꯇꯨꯡ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯉꯁꯥꯏ ꯁꯥꯊꯧꯕ ꯑꯃꯗꯤ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯅ ꯇꯥꯁꯤꯟꯈꯤꯕ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯁꯥꯊꯧꯕꯕꯨ ꯊꯤꯈꯤ
ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯁꯥꯊꯧꯕ ꯑꯗꯨ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ, ꯃꯥꯒꯤ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯍꯥꯏꯕ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅ "ꯑꯩꯒꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯣꯏꯔꯤꯕ ꯃꯔꯨꯞ, ꯅꯪꯅ ꯊꯋꯥꯏ ꯊꯥꯈꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯑꯩꯁꯨ ꯊꯋꯥꯏ ꯊꯥꯒꯅꯤ꯫ ꯑꯩꯒꯤ ꯅꯥꯀꯟꯗ ꯌꯦꯞꯂꯤꯕ ꯊꯥꯡꯁꯥꯡ ꯑꯁꯤꯅ ꯑꯩ ꯏꯁꯥꯒꯤ ꯏꯉꯛ ꯏꯇꯣꯝꯇ ꯀꯛꯆꯒꯅꯤ꯫ ꯑꯩꯕꯨ ꯉꯥꯏꯔꯝꯈꯣ ꯃꯔꯨꯞ, ꯑꯩꯈꯣꯏ ꯑꯅꯤ ꯁ꯭ꯋꯔꯒꯒꯤ ꯂꯩꯀꯣꯜꯗ ꯁꯥꯟꯅꯃꯤꯟꯅꯈꯤꯁꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯁꯨ ꯃꯁꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯉꯛ ꯀꯛꯇꯨꯅ ꯁꯤꯖꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯁꯨ ꯁꯥꯊꯧꯕꯅ ꯊꯋꯥꯏ ꯊꯥꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ